College election ga mari lena mahiru sing marta khana sanabada mahiru nupi amaga police person animaga sokle. Congress MLA na say tara da pangto na bathabak singdagi BSOD na say om da tawki bathabak sing heli haina BJP Manipuri ki president sawna phongdokre. Amasung pong lambi ki matang da sem ki ba GSC na lakleba na member amadagi Jennings ta public curfew tawthok kadori. Mayamu Krumzari Adam Yambir Bas Impact News ni Aita Kalamam Siam Kanaina, Hausi Punza Sip Hawagi Maraba Pop Miam the Pizari. College election Gamari Lena Mahiru Sing Marakta, Kana Sainabada, Mahiru Nupi Amayauna, Kana Sainabada Kam Dokluba, police personnel Animas Sokle. Tautoba Singa Sinungtil, Pung Anima Kai Kar Helapa Adwaida, Pisum Tong, Manakta Labor Manipur College ki get Maya the Tokibani. Taudok Topam the Gipama Powda, Manipur College Tambi, Nupi Mahiru Ama, Mahiru Nupa Karana, Sain Kalambadagi, Tokibani Hairi. Taudok adu uhubami sing na fongdorapada mahiru sing marakta singaibak wakuk na singba paiduna khana sainaba hauraki mafamadu da hana duty tadun leramba kawa police station ge osi ingosana lusingma police team amana khamdok na bahonaki mahiru sing police ta onsinduna khut tharakpadagi mahiru sing adu police na tankhai ki bani hairi mafamadu da duty taba police personnel ani amasu mahiru sing na khut tharakpadagi soktuna singama khongda leiba health center da phaset pina mapukhatki police na Manipur college ki get Mayadagi Mahiru Singh Tankai Krabamatong da college asigi hek nakanda leiba how ground da yamlaba Mahiru Karana Makuta Sai Paidan Atopa Mahiru Karabu Tanaram ki Mahiru Singh adu police ki team ama laktuna Tankai ki Mahamadu da Imphal West ki additional SP S Ibom sa laktuna Pibamadu Yangsin ki Taudok asi thok tringai mangwinana haideba college asigi Mahiru Kara Mahiru Luf Desam ki office tamna laki Lakiba Mahiru Singadu Desam office ek Europaga Mahamadu Leramba Mahiru Lup asigi volunteers ngamasung atopa Mahiru Singna Tankai ki Masamaming takto ni deba police personnel amana fongdolapada khatna sainaba ki taudok asi Desam na college asigi Mahiru Kara ki I-card pukibadagi thopo oigani haina singna ba fongdoraki China yakai thingai machine chatra machine phunna ba sidi aisu pamjade aduna election si tawba phabara tawdam phabara do government di ko khara khandabam thoi election je ta sen habdi chatra machine su ta sen nukhinana vote honningi khoi waja mayam si tawrega niyom chumna lephaningi khanaba chainaba je moina tawdabida phajana lephaningi lekai gi mara paibi mayam thokdana mo khanare lekai thoga khame moje khambada moy amta yanadareba aduna khoi lephandaba haje masai da pameba Amaram the Manipur College the Manga sub semester the Mahi Tamlibi Pandom Ranjanana College Asigi Mahiru Singna Desami office the loop asina Pudan Satkiba Ikat Loba Chalubada Mahiru Loop Asigi member Singna Makoibu Puraki Haina Maral Sirakli Ngasinimidang Waram DM College campus the Lab Mahiru M Sugi office the Paumi Sing Unabada Ranjanana Makha Tarduna College Asigi Mahiru Singi Ikat registration book Desam Nangarang Pukre Haiba Pau Tabadagi College Asigi Mahiru Mayam Desami office the Malaki Desam office hek yobaga mafamadu da hana leramba Mahiru Lup asigi member singna gari dagi kumthadringaida makoibu saina phuba haurakpani haiki Saturday look Amanina Saturday Zokataranga Milena Tabak Nina Harga education free zone or Nabalar look Amana Saturday the Purak Bibasi Koi Benzade Queen Halabakan the Sudesam Tomi me Makoi Koleski get Nakanda Layame Atopa Koles to the Tamiba Satra Mayama Suleme or the Tanzado the Mui Maraton Canadana police na Kambayada Makai Mui Kanachina Togiba Tung the Kanachina Bama Amsi Totanaba Koles Akoigi Itinariba Imanaba Itil now Mayam Sidagigo Sigi Marakta Matik Chab Oina Sigi Marakta and Canning Atopa Union Mamia Honjaning. Monitoring Cell Students Union Election Atingba Tamlaba NG College Amasong Tambal Mari College Oinam Students Union Election Toba Yaragan Haidi Tongzo Kendragi Oina Maraki Mikalda BJP ki Merep Oigadori Bathongam Bisozit Opagi Torma Mangasi Pangtokre Tongzo Kendragi by election asida BJP ki ticket election Thanagan Haina Tauramba S Dhananjoina Opagi Tormadu Pangtokibani Ngasi Okram Sutekta Laiba Dhananjoi gi Yumda Pangtokiba Opagi Torma Marilena BJP Manipur Pradesh ki President Yes Saubana Fongdolapada Hana Kendra Asida Sason Tauramba MLA Sahi Tara Purambaga BJP ki Merep Oigadori Bahana gi MLA Asina Chai Ahumda Taurambana Heli Haibi Yai Masina Sound election da Mike Papa Asoba Maram Am Oigani Fongdolaki Merep Oigadoriba Tes Bisos in Fongdolapada BJP Party gi Sana Kanglon gi Matung in a party asigi ticket election Tenagani Haidamba Dhananjoina Mahapu Okpa Haibase Party asigi Yamna Lemzaningai Oib Amani Mikala Sida Hana Kendra Asida Merep Oiramba
Tinguzam Satukini amadi Waikom Tolenasu Sawaladuna Sawalagani Haina Fongdoki Bharata Paliba Narendra Modi na Sahi Ama Makhaira Tawba Thabaka Congress na Lisang Sitna Tawramba Thabaka Sangnam Navada Sargaga Patangani Matawadam Tawduna Manipur Rasu Sahi Taraga Mari Sangsalaba Congress Sarkarna Corruption Haraba Hiram Kudingla Lairabagi Singi Maran Matnaba Honaba Congress Sarkargi Adugumba Toksin Asina Prajana Tungju Prajana Yaba Ngamloy Akugi Asumba Party Marakta Panagumana Adu Tawi Ada Tawi High Villergas Okui Marakta Late Habase Masina some Samba example ni Habasi Ainingasi Yamamanga Bong Lambiki Matang the same Kibazi Sikimi Singna Nasiso Zenimski man get Matam Karatin Zilure Laleba Nabema Amadagi Zenims the public curfew Lauto Lagani Masi Ayupung Taratav Adwaidagi Zesiki Masing Yamlabanupi Sing Tolaktuna get a Sibu Tingjin Bagaluna Anaba Yingwa Lapa Muikaya Hospital Sangan Kide Lunan Hospital Sib Stop Amadi Tongan Batabak Sing Idamakta Lapa Musing So Hospital Sida Sangan Kide Zesiki member of an impact news the Fongdorapada Gomen of Sina Miamgi Awava Kandana Tuminalation Basi Tamoy Soknan Waite Kariguma Makatana Miam Haizaba Tabitrabadi Zenims Complex public curfew Lautokan Haiki Lunena Ngara Medical Council of India Gimit Sing Lakiba Aduda Zesik demand Adu Kanganana Zenimski director Gikutanga Aiba Serol Pisin Kre Haiki Tung the Zenims man get thing Zinkiba Miam Adu Kongpal Mayalikai Tamna Miam Greli Amalaktuna Mipamama Pumki Mifamadu Nangasi Manipur Cable Network Amagi Kanan Nebaki Torum Amada Saru Yakiba Manipur University Professor Pri Ranjana Miam the Sangsileba Kongjanga Sibo Mioi Karana Nektuna Sangsin Hanbagi Mawonda Pongdokiba Wafambu Akan Mamonda Kandem Tauki Khana naina bagi thoram amada MU gi Professor Pio Ranjanna dukan phamba khara khakidang mak oina una wahai khara ngangbi khiba akoina aduki matik thamoi sokna nungai taba phaujai ibo bigi thobal kendra dadi magi prajabu paisana leiraga sizin naramba di yai akoi gi iramdam somdadi mi je yonjade mana mapi mapa moina akoi ju ipa ipu moina haibam thoi habagi akoi bebhar amada matam sangna thamjaraklabani adubu som tawbi malaktrabani na akoi ujik saure akoi jen hospital akoi miyamna thingi tarik amadagi di akoi public curfew thamjarani Pong Lambi Asi Kong Labi Amata Warabaso Fatokuna Zenims campus can Nopok Tambada Kundariba Miamga Pogdok Pausin Yahalu Haina ZC against the closing of Pong Lambi by Zenims authority na Sangsilaba Kongzang Asida Gomena Mieng Sangduna Atumamatamda Warusin Purapan Asuma Kongtang Wigani Haina Mete International Civic Action Network is Sirlamana Hare Lilong Hauribidagi Mohammed Ataur Rahman Kaubanupa Amadagi Manipur Police Command on Lupa Lak Taruk Mulabamatunda Tamtina Furaga Hondok Lambagi Watok Lading Ser Asida Subnagi Lupa Sahum Kakpiu Yadabagi Manipur Police ke personal Ahumna truck driver Masung Handyman Tamtina Furamle Taudoka Singarano Midang Pung Mapalum Taba Dwaida Mantri Pukri Maiko Sor Mapada Tokibani Ngasi all Manipur Transport Drivers and Motor Workers Union ki MZ Evinu the Live Office ta Paumising Unaba Amada truck driver Ahibam Singkai na Fongdo Kibada Ngarang Namidang truck Manungda Singkai Amadi Mahaki Handlement Naurem Amit Kumar na Pothadun Ladingaida Gari Masa Thopa Police Personnel Ahum Laktuna Lupat Sahum Piu Hai Kibagalena Paisa Lati Hairubadagi Driver Amadi Handlement Anibu Tamtina Puram Kibani Haiki Police Kak Gari Masa ni the Toroga Gari Marakis Angela Urau Tarogani Musanga use Punangawi who's a live which the Gari Kamukana the Gari Kamoya days and a Kandra and a hung Panemoina the when I see the Gari Kanatoroga walks up Sidangana Moina Kamoina Kamani and a man of Comel the Gilupas home bureau I Toropaneva Gari Besai out the Kagan Torogama Mama is a par quite twong upon and a Yashan Manev quite the Matomun Kangana quite a Kutaba quite that Tawina Tawis Masia Tashang Namatunda, Moana Tawaningde, Moi Matakta, Excel Lokalini. Paumising Unabadi Kodong Zaba Lauraduna, all Manipur Transport Drivers and Motor Works Union Lieutenant Secretary, Maimum Anil Haikibada, Mamtri Pukridagi, Korengi Fawada, Duty Tariba Policing, drivers sing the Tatana, Puba Saiba Tauba Paisa, Kaiba, Asi, Toina, Toktuna Lakli. Police Nasatariba Aran Matabuk Singasi. May level authorities nina atuma matamda yengsil haudrabadi drivers sing gari thauba ngamlak tabayai haiki
नुंदांगी चंगा यूंगा ड्राइवर सिंगी हुराल मी दौना अदगी कनो तब ताकू तरांगी ताता मोइना मसिन नुंदांगी से लागा जुगा चादब मैम ड्राइवर सिंह तौर तोसर मैम से ड्राइवर यूनियन येंग लेबदी ngमोय मसी अथुब मतमदा गवर्नमेंट होम डिपार्टमेंट मसी करिनो तौरिबा सी लंबी मसी सिदा तौरिबा मैम सी मसीदा हुरान सिदी फाना लेबिरा नत्रगा ड्राइवर मैम सी सेल सी ताना ताना लौदना मसी तौदु तौबी लेरिबरा मसी अथुब मतमदा सेंगदोकदमनि मसी नत्रगदी अखोई मसी अखोई गाड़ी ड्राइवर सिंह की लंबी चतपा ngमगी शक्ति लेती Maoist Communist Party Manipurna Sangai Festival Hoban Numita Pung Taranithoi is in a strike Tauragani Haina, Serulama the Fongdurakli. Comrade Nolan Mete, Secretary Publicity and Propaganda, Maoist Communist Party Manipur Serul Cinema Taraduna. Sangai Festival Pantopana, Lamdam Asiki, Mutkigani Haina, Kinariba, Sangaibu, Tasing Kanmangamlagadra Haibaki, Miam, Wahang Hangbatam Adu Oili Haiki. Haukiba October Tang Kunipan Yumna Lekai Lerembi Maninda Bomb Pakaibaki Tau Adu Matunda Amohana Togan Bigano Haina Yumbu Yumnam Usakantana Fongdorakli Ngas Yumnam Lekai Daleba Indo-Bama Road Sports Association gi Sangli the Palmising Unaba Amada Usakantana Fongdolapada Nimit Kariniki Mamangda Naha Karalak Lambaga Private Airlines Company Amagi Ground Handling Staff Lobagi Matangda Wafam Kaya Tamlama Lekre Adabu Mahaki Security Insars Oina Labani Tabak Hapaki Pawasu Late Amadi Paide Mioibagi Minu Sing Viduna Matunda Siguma Todo Asi Togan Bigano Haina Magna Makataki Naha Amalaga Yumda Ground Handling Matangda Kara Hangbirami Adubu Aina Mediagi Mamangda Masi Noruna Hajari I ground handling agent gi staff loba amadi khanba khut amadi makhoi internal administration ai power amata lejade ATM buta paisa lauthok pa lak sing mateng pangwa saraga paisa lauthok lamba mioi ama city police na fagat kre farami adudi thawal kia mayale kaidagi thinguzam kalasani masanupa thinguzam bonds alias kiran sahi kunmangani Pauna Bazar gi Ibohol Cycle Store gi manakta leba SBI gi ATM but manakta singnaninga oiba mawongda lerambadagi mafam adugi miyam gi matinga lonena city police ki SI L Amarjin Lusingba team amana faduna wahang pang tawada ATM da paisa lokthokpa lakpa miu singdagi namthak tawdana paisa lokthokpa miu ni haiba khangma ngamlakhibani lonena singabam sing haina maming thaba HDFC bank ATM card ama famangamki Police na wahang pahong tarba matungda thinguzam bonds na Haukiba October Tang Kunmangada, Pongna Bazada Lady ATM, Asida Paisa Loktopa Lakibi, Nupi Amagi Mating Pang Saraga, Lupalising Taret Loktoki, Amadi, October Kuntarukta High ATM put Asimaktada, Paisa Loktopa Lakiba, Common Mangzindagi, Guru Mayum, Manos Markov Amadagi, Namtak Taudana, Lupalising Kuntraga Samri, Loktoki Hairi. Thinguzam bonds asi mamang the so crime tawbada senabadagi haukiba me thara jail leiruraba mioi amani mahaki mathakta FIR amare start tawdana makhatana ticket pahawrakani haina city police station dagi phamba thajeba pawmana khangalakli English ngani tara mathoi amadi ngani tara into tara homdoi gi minority mahiroi sangwa rom gi yamla senpham kaya MOVC department gi director officer kaya masung makhoi gi khutchabi ahum marina fake account saduna matpire hiramasigi matangda National Commission for Minorities and Ministry of Minorities Affairs to minority miyamgi huraliba hak sing asigi evidence documents singalonna Kangalagani Amadi Makal Makakaya Kongzang Sangsilagani Haina Manipur Muslim Welfare Association na Tadurapa Cherulamana Kangalakli Haukiba October Kungi Ahing Nongyadagi Kuki People's Liberation Front Kaukiba Front Kaukiba Economic Block and Madam Oiraga Infala Ladiba Oil Pump Sing the Petrol Fanadre Petrol Pump Karadangasi Nuntil Pungama Adwai Fauba Petrol Piramlaga Petrol Laitri Haina Town Piva Lepre Economic blockade Kaukiba Maramna Miam Nasu Tau Pangori Matagum Kiu Sang na Leptuna Tau Long Nahoki Amasung Nungtilgi Matamda Petrol Pump Singda Petrol Pangdaba Namaram Oiraga Miam Ahen Mamalda Black Atang Mamalda Black Tagi Black Market Tau Hamnaki Panmayavadi Indian Oil Corporation Depot Tagi Pamba Paugi Matung Ina Nimitarani Rom Pauba Gi Petrol Lady Miamna Bipaingai Oidi Amasung Tau Yaudun Ladybug truck sing so IOC da Tau Tananaba Naidun Ladabani Haiki.
SSA SMA Department ki Housing Interview Sathariba Specific Resource Person amasung Cluster Resource Person gi Result Manipur High Court na state awkre. Haukiba February ki tang kunipan the SSA Department Subject Specific Resource Person gi post sa Manipur taruk aduga Cluster Resource Person gi post sani kun manga longnaba ki damakta thokiba notification da B.Ed, M.Ed Desirable qualification oheliba atopa state sing dadi essential qualification oiri maramaduna sathariba recruitment process asibo yanne ba fongdoktuna B.Ed, M.Ed Train Lexus Association na haugiba October ki tang tarani thoida SSC Department ki mayukta case ama file tawraki madugi hek nongan bada case asi introduce tawkiba matamda division bench ta phamkiba judge singna stay order ama issue tawduna sathariba recruitment asi result court ki ayaba yaudana haidokpa yaroi haina stay tawkri haina B.Ed, M.Ed Train Thesis Association na thadorapa serulabana fongdorakli Ziribam gi miyam na ban yaun akan ba khongjang sangsilakadori matam kaya gi mamangdagi Ziribam subdivision bu mapung fab district ama uhel uhaiba gi demand ngasi su hongba leitri ngasi Ziribam community hall da Ziribam district demand committee ZDCC na sinduna apun magi oina pangthokiba miyam gi mifam aduda warep ahumsu lawkre warep sing adudi Ziribam gi laikai da leiba club khodimakna ZDDC gi unit amam oina punna saru yaminaduna athuba matamda Ziribam bu mapung fab district ama uhenba November ki tang anigi nubidang pung Nipandagi November ki tang ahum gi ahing nongyai phawba pung kunmari ki oiba total ban kauba asina sing warep sing yauki Sahi mari hela phawda Manipur government na hariba janai khiba wafam amadi haina khiba sing adu thabak amta onthoktana lerak khiba si akhoi Ziribam gi leiriba praja singna akhoi athuki matik pen da bai do oire masina takpudi Manipur government na Ziribam gi damakta kaimta khanbi de si akhoi madugi wakhan ma akhoi feel tawje akhoi people convention atauba mifam ama akhoi pangthok sakani mifam asida akhoi makha taba warep sing lawro kanda karamba khongjang sing akhoi makhal makhai akan ma khongjang sing sangsannaba phire bado akhoi lawro kani Khusuman pidabadagi news secretary sabagi thabak subalep khiba sinmi singdagi ngasidagi thabak suba haukre Manipuri da hauzi sagatliba news secretariat complex ta ngasi impact news na akanana satuna yengsilubada sinmi sing thabak suba thengdarkibani ngarangdagi thabak lepagi khongjang sangsan kiba adugi matangda impact news na hangbu wahangi pakum piriduna masamaming takthu u yadaba sinmi amana fongdorapada simplex project limited ki mihut singa sinmi singa ngarang mifam ama phamki mifam aduda lakliba ningol sako bakumai nangnana ba sinmi singi khusuman pitok lagani haina thajaba pibadagi ngasidagi amuk thabak suba hauki bani haiki panmai yabadi simplex project limited ki makhada mantri pukrida sagatliba news secretariat building asida thabak suriba sinmi lising ahum lomgi thani pangi khusuman pitok tabadagi sinmi singa ngarangdagi thabak lepagi khongjang sangsin ki bani Greater Imphal ki mafam singda nongma kangdana gari huran bagi thaudok ama thokliba asiga marinena Imphal Police Station, Singzamai Police Station, City Police Station amasung Lampel Police Station gi officer in charge OC singna lusingba team amam same kre loinana gari huran amadi mangkraba gari kaya fagat pangam kre police na fagat pangam kraba gari singi manungda all thumbu thong Mahabali lambi dagi Laisram Ongbi pisak masagi mangkraba Maruti car 800 amadi kawa khongnang phaidek pidagi yumnam Genendrizit ki yumgi thongandagi nongmai sindon da lakhiba Yamaha R15 phangmangam khre pisak masagi car se nitapa chutekta khamduna thamlambada huran khibani Impact TV pongna phamamsung People's Chronicle gi gari mang khibaga marilena haukiba cats Dam campaign gi saruk ama oina Laisram pisak masamadi yumnam Genendrizit ki makhoi gari mang kibagi wafam phongdokibani Police Department akhanaba team ama semdana athaba matamda mang khraba gari kaya phagat bangam kiba asida pisak masamadi Genendrizit na apianba phongdoki lonena Police Department makhata na gari huran bagi wathok asi laksnanaba honabi haina appeal tawrakhi Police mai gai na recover tawbasida ai gai yakpasa ai ga sukumatik nungai ki ai gari su ai sai su ojare kanamda su complaint laktre adu gadi police sina kha thujinna thubong da ai gari do aina isar sinabi ba pame sine ina mo police ki mai gai hajaning bas yamna harau jai police ngai na support moina tawudagi si phajabani adu police na handak moina team ama semaga taw work tawje si hana kitang mangjong na torom da gadi gari je mangwe kitang faram jai en khanje
Impact News ta lakpa masung pisilakpa paugi masing hengalakpa na manam oiraga numidangi matam da sandok sariba English amasung Manipuri Prime Time News Bulletin singi matam semdok sare loinana sangdok sare loinana ngasidagi hauna anoba matam amada sandok saba haujaragani English Prime Time News Bulletin na numidangi pung taretagi sandok pa hauragani aduga Manipuri Prime Time News Bulletin na numidangi pung tarekamin nifudagi sandok saba hauragani adabo Impact News ki khanenabaki thauram manung hunadi hanagi matam numidangi pung nipan makhaita debak live sandok sagani adabo atai ayuk amadi nungthilgi news bulletin singdadi ahom mamata laite Kokisin Mizo Furuki Kwaidig Saba Laurok Matungi Kumai Good Festival Susamu District ki oina yamna pik namasung mong hadanga sidagi pangthokpa hokre Assembly na pass tawkiba bill ani ki mayokta hawkiba tha ani asida sangsilakiba khongjang amadi masida khongjang loi mapan sikhibadagi kumai asi saungna pangthoktabani ngasi Sawang Good Festival asi hawdoktringaida Laikhidraba mi mapan gi mafamda awab hongdokpagi thoramsu Susamu District Hospital ki campus ta pangthokhi Awab Hongdobagi Thoram Aduda Masing Yamlaba Susampur ki Miam, Laikhidrabag in Manung, Makoi Banung Sizaba Musing, Awang no Postet Singi Delegate Amasung, Yumno Naribaleba, Myanmar Masum Bangladesh Tagi, Delegate Sing Nasar Yaki. Makeup Tokpa, Hanna Tizinba, Isabu Kanjaba, Isrinau Oibagi Wakal Haibasina, Handak Sahiki Oina Kumai Asigi, Tim Oiri. Themmasiki Makada, Susampurgi Peace Ground, Nauna Saba Laikhidraba Mi Mapan Ginning Sing Yumbi Amasu, KNOgi President Pu PS Hawkimna, Maikom Hangdoki. Festival si Yamna Pikna, Sinjaba Taragasu, Puarida, Tang Tokpa, Taudok Ama Oina, Matam Queen Tongana Laikid, Laina Kraba, Koki Sin Mizo Furup, Nifuhundoina, Sar Yari. Furup Nifumdoi Asiki Mamingsu, Ningsing Yumbi Asid Iri. Susampurgi Peace Ground da pangtholeba kutki kumai asida tongan toma tribes singi nat ki jago isai sing amadi handloom handicrafts ki polam sing utpana maroiba thoram paring sing oiri harau kumai ke thoram yahondana la leba nabema ama fawba kumai asi pangthokadori. The 9 people who have died have been taken on as the martyrs. In view of the 9 martyrs, where the atmosphere is so subdued, the bodies are still in the morgue, not buried. Some people felt that Chavangkud, which is celebratory in spirit, should be abandoned for this year. However, we will, in deference to the martyrs, not celebrate Chavangkud in the essence of celebrations, joy, fun. But it will be to observe, maintain our cultural tradition of Thanksgiving. Manipur Government Chief Secretary Onabaki Sorna Kangsupta ki Tamelong Fawbagi Lambi Ase ASEAN Development Bank ki Makada ataba matam da siam bahuragani haina fongdokre ngasi state level saga ngi committee na sinduna Langol Tarungi Community Hall da pangthokpa Liangmai Furup Singi Isorna Sanbiba ki Kumai Sagangi Hawdopa ki Thorom da Wafumasi Fongdokibani Thorom Maduda Navagisona Maka Tarduna Hausi ki Saukalaba Matam Asida Asiguma Pari Purina Thambira Makumai Pangtokpasina Haurak Ibanaha Singda Thainegi Sanabi Singbo Kanganba Namgani Haiki Promoting culture in its purity haiba team the Pangtokiba Thorom Aduda state level Sagang Committee gi Maikaidagi Sei Kuding October Kuntra Sibo Restricted holiday when a laptop Yohina memory Pisinki Thorom Aduda Manipur Government Director Tourism Science and Technology Secretary Customs and Central Excise Ministry of Finance Government of India gi Assistant Commissioner Masung Liangmai Furup ki Miyai Kayana Yaki Thorom Adugi Manung Sanna Liangmai Furup ki folk dance amasung folk song kaya amasu utki Tamai area, Topsem area, Sumi Sapa Tarangi, program kaya kui Topsem Supi Hadari. Sahi mga manungda, tangi koi sa patay jamasi wakalda koi physically and mentally sa patay. Suma simplification ni program si namaluan ba, especially sa 21st century kita pada ekonomi kundi mo si discipline o ibaman terkaro. Aimol Furukilo Singba Laikhidraba Wanglong Lo Aimol Giluenabi Singnai Ting Aimol da Human Rights Eladama Song Joint Committee on Elan Pami System Gi GSCLPS ki member na CL Gibamateng Pangkre Aimol Furupo Aimol Win Adamak Lahenbiu Asobo Furupta
onsinnaba honabiganu haina sat government ki puning singsilakli Human Rights Alert ki Executive Director Bablu Loitong Mamam Sung JCLPS ki convene in SAS Komdram Ratanna Sel ki oibamating adu kuchinaki bani ning singba yaba amana wanglawlo aimolbu sayasigi August kunithoida masak khangdaba mi kharana Sandal District ki manung sana leiba naitong da leiba masagi yumdagi koktholaga nomina kaftuna halambani Laikhidraba wanglong law aimol gi masanupa ani masanupi ahum amasung loinabi singnaiting aimol thodok adugi matungda kaksingi mafam amada saidangduna leiri Manipur Praya mamangda aidi pambasi aimul si aimul oina pame aduga nomai paibagumba aidi janingde aduga ekhoigi aimul si kanagumba zati achawba hoina ekhoi utnabasi tokbio aduga segumbasi government na thigat biraga segumbasi toknangai hutnabio All Manipur United Clubs Organization Amuko Committee of Civil Societies Kanglai Park CCSK Amasung United Committee Manipur UCM gi apun joint committee na sinduna People Movement for the Common Future of Manipur haiba thimda miyam gi oiba mifam ama Laisram Khulem Laikai Committee Holder pangthokre mifam aduga mari lenna UCM gi Vice President Sunil Karam na phongdokibada lamdam asida laiba furup singi marakta tokhai tabgi wakhalon asi Manipur ni India da tilubadagi haurakibani India government ki arun lalongni masi afaba thaurang nati haibasi lamdam asida sahi cha kaya dagi punna khunda minariba furup khudingmakna khangba matam oiri hainasu Sunil Karamna phongdoki Government of India na tonganba Naga group ta Kuki group ta Maite group ta proof kaya da moithen torgana amana ama hai torgana apun bagi waipa mijing yengaktawa mai ki proof si kaktang hingaga di bhagadra habagi wakhalon gi manglan se ngasi kunma thuisuba sei jas ta laya sector noiba policy amana government of India na aikoi Manipur kundari ba maitei pangal kuki nakrga naga se ko isa khang na musu khangra lang da thuri ai ba singsi gi khudung chap se government of India na lowe It's Lainagi Maramda Akuba Warol Karam Logadagi Amadi Kadaidagi Logadagi Haiba Miam the Kanganabaki Pandamda Pong Missing Tagi Waiba Networking Program Amangasi Koyatung Traffic Point Laiba Mete Laimarul Sinaisang MLSS ki discussion holder Pangtokre Toramasi Manipur State Ex-Council Society Max ki Sedang Maka the Pangtokani Etski Matang Akuba Warol Pinana Batamliba MLSS ki toll free number 1097 bu Miam the Kanganaba Ngasike Toram Aduna Pandam Tamli toll free number asi English ni Ahumda Infal Sandel Sorsampura Masong Tabal District Singda Haudokibani English ni Tarahum Taramari Kaktagi Oina Nupa Lisingani Sanipan Kunipan Duga Nupi Lisingani Chamri Kuntratare na phone Taurutuna Etski Matang the Ipau Loki BSNL ke landline sizinaba musingna sel amata tingdana phone number asida call tawbi yagani phone tawliba musing masak mamingsu lona thamgani haiki angang sing dai chai BS pa kharga hojiti pakhang ni chai pharak koi maram chu arbani hojiti luhongwa mayum kai pan bada kuthi yeng baga loina na ai chai bi gi blood test tok thok pa hai ba si machu yam maru oire aduga loina na ai chai bi na chang kadaba root mayam si machu loina sida changdi hai ba leibani na maru oina suspicion kitang leibada telephone helpline dang da mana loina magi doubt leiba ni loina clear oigane adun ngasi gi telephone helpline che yamna pai masi public praja mayam da loina kachin kwa da yohan bi na CZI Care Foundation na usakhang da become library ga khusam naduna oina maning laikai gi marriage hall dang asi lemna mit layang ba ki ma pang thokre anaba mioi sama kunthra manga yengmada taranipa na cataract ni aduga tarani thoina petroleum na nari haiba khamangam ki ngarang apunma Manipur matam isai kanglop amiki adhoc committee ama semduna yamna atenma matam gi manungda akhanaba general body meeting ama pangthok wa hina warif lawkre loinena thasiki kunipan dak isai nomai mari lenaba thabak thoram sing leptuna lakiba adu lakliba october 38 dagi hana gumna pangthok wa hina su yanakre amasung tapta zentana amik member oidri fawba mahaki concert singda amiki artist singna sar yada ba hina su lepnari haina amik na serula mada khangalakle BJP Lamsangi sahi ahum gi tam punanaba vote committee amadi mandal committee election ngasi livestream Leirak community hall DC office manakta pangthokre
BJP lamsang mandal gi members na sar yaduna polling booth tani phumathoi gi pangthok bi election adu DRO BJP Imphal West Salam Iboholna conduct tauki भारत की प्राइम मिनिस्टर ओरम्बी इंदिरा गांधी लेखिदबगी कुंथ्रामाथरक सुबा नुमित पालोन हायंग अक्टोबर कुंथ्रामाथर अयुक की पुंग निपान मखाई ताबा मतमदा बीटी रोड इम्फाल लेबा मणिपुर प्रदेश कांग्रेस कमिटी न सांगलेंदा पांगथोलगनी हायना MPCC न पाउजिलकले हौजे ngasi नोमगी बसानबगी पाव तरा सुबा मणिपुर स्टेट लीग की लीग राउंड मैच सिंग ngasi सानबा लोसिनख्रे ngasi नोंथिल सानखिबा हुबुमंगा सुबा लीगता नाको नमुल मपालगी सानरोय मोहम्मद आमिर खान अमसुंग PS ngau anina match ki kunthra mari amasung yankai mapan suba minute san ki panjal ani aduna SSU singamai ba panjal ani sinoda maidi ba piram laga relegation zone dagi nan thok pangam khre league round asig aroiba homputar suba lektana young physic union lalamung amasung trupun nambol ani panjal amam sanaduna match adu draw oigibani मैच असगी तरुक सुब मिनट ट्रुपू नंबोल के सानरोय ते संकर्ण सन की पांजल अदुना टीम असिना मांगजिल थाना सलंबदगी मैच लोइगदब मिनट अनि वाटलिंगैदा यंग फिजिक यूनियन लालामुगी सानरोय वाई कमांडोना काउ की फ्री किक अदुना शॉट थाना लेरिबा पांजल अदु हंदोकिबा लोइनना टीम असिना रिलेगेशन जोन दगी नाथोप ngamba हौकिबनी Komuksam Ingosa Memorial Trust ki sena makada amfana sindana mapal kangzebuna sathariba lig tournament asigi makata ba knockout match sing mathang thagi amadagi sanaba hawrkani Amaram lig asigi ngasayuk sana ki lig match amada Neroka FC sangapam mai pakre ngasayuk sana ki ba bomari suba ligta Neroka FC sangapam na traw pakaitil ba panjal mari amada mai thiba piki bani match asida mai pakra ba Neroka FC sangapam gi offer Emeka Christian na match ki taru kuthra mari masya kai mapan suba minute singda panjal ahum aduga wai randhanna match ki yankai thare suba minute ta kaw ki ba direct amada panjal amaga san ki bani Mighty Horaba Trau Kwakatel Amatangai Panjal Aduna Mets Company Pan Suba Minute M Momosagi through pass Amada M Zona San Kibani Komuksam Ingosa Memorial Trust ki Sedang Makada Amfan Sindana Mapal Kangzibuna Sadar Libalik Tournament Asigi Masin Nungtil Sanakre School the Mahi Tamil Mahiru Singh da Sana Konibag Itil Pinabaki Pandam da Wisdom Foundation Carbon Sindanga Sidagi Nabemagitang Home Faba Satagada Bus Sports Week Foundation Sig Ground the Hodokre. Min Mangani Suna football, volleyball, kabadi, tug of war, Masung athletics singi, Tongan Bamasana Singda, Satagada Bus Sports Week Asi, District Youth Aviation Sports Officer, Taubal I Punimas Yamasung, ZEO Taubalgi, DI Texam, Bikom Das Maitina, Maira Sukotana, Hodoki. All Manipur Working Journalist Union Amzugi members sing Waiba Zoga training ama Lakliba Nabi Makundagi Manipur Press Club ta Pangtolagani. Ayuki Pung Tarutagi Nipan Faba Pangto Kadriba Zoga training Asiki Damak Lakliba Nabi Makitang Amadagi Paumi Singna Malinabak Sia Sang Sing Amzugi Office ta Pichilanaba Amzugi Serol Amana Kangalakli. Northeast Zonal Interstate Badminton Championship ki men's singles event Manipur ki Sanaroi WJMs semi-final sangkre. Ngasi sana ke ba men's single amasung under 19 boys ki pre-quarter final match ani makta L Unil Kumar mai paktana quarter final sangkibani.
Men's doubles event RK senior amasung WJM semi-final sangkibaga loinana women's doubles event na M Somibala amasung N Purnima anigi jura asina semi-final yawangam khare. Mixed doubles ki event na L Unil Kumar amasung M Somibala anigi jura na Tripura gi Ritias Kothari amasung Atmazaita anibu point kunmatui mapan amasung kunmatui taratare tamai piram laga event asigi semi-final sangkibani. Badminton Association of India Gaming Makada Manipur Badminton Association of Sinduna Dam College Campus the Labor Indoor Stadium da Sataraliba Championship Asida Assam, Nagaland, Mizoram, Meghalaya, Arunachal Pradesh, Tripura, Sikkim amasung Gimbu Odiba Manipur gi Sadori Kayana Sar Yaduna Championship Asida Atoyen Tanari. Next match number 3. How's the Arubada Moraba Pamana Pizari? College election ng Mari Lenan na Mahiru sing Marata Khan sa Nabada Mahiru Nupi Amaga police person ani Amaga Sokle. Congress MLA na say Tarada Pangtok na Tabak Sing Dagi Bisos in say Ahum the Tauki Tabak Sing Heli Haina BJP Manipuri President Sawan of Okle. Amasung Pong Lambi ki mata na sing ki bazi sina lakleban na biyama amadagi Zenil Star public curfew lakto kadori.